Ngasay upong tara makai tarakpada da Jammu and Kashmir ke Katwa to Basan lambida CRPF ke parts na taraganipan puduna lakwa gari ama lokhada tasan badage CRPF ke parts na ahum laikidre taramanga amana sokle haide Matang da ido ning thawdage update amakak lakle madade Meitei CSO amadi thadau NP ani ge marakta understanding lakpagi circulation ga iroinana kangpopi cycle amadi ukhul ge kuki village volunteer sing tha ahumari ge military jungle warfare training haukhre village ngak nanabab kuki village amada volunteer manga taruk tagi hena laihaudre training satliba sing asina halaklaga haujik village ngak liba sing ase amuk training satkani Meitei kuki ge irang nem tharaba matungda kari ge military training satliba no haibagi asengba haidraga so kuki sing ge agenda demand handre Rongmai Liangmai Singna Sursanpur dagi Kangpukpi Pawda Kuki Singi German Road Tiger Road Maming Tholibasi Yaro Haina Sarhandana Thamlibasi Thugainaba Asobo Plan Nama Torkada Male November December the training Loraga Thorpa Haribasi Meitei Loro Pantha Oba Matamne Meitei Amadi Foothill Naga Sing the Kuki Singi demand Ayat Papirak Lagadi attack Town of a plan Oigane Amar on the Myanmar December Pawbugi Manung the election Taubugi plan lay India so Myanmar Manung the Labour Belly Amadi Northeast Lal Hobosing Ase Takaining American Christian missionary sing so India nungsidabadagi kuki sing da hena mateng panglakadori haina iduring thona thamlakle India Pumbagi airport sing high alert lauthokre haide India Pumbagi mafam ayambada lairiba airport sing high alert lauthokle haina Bureau of Civil Aviation Security na phongdokre wafam asi Central Intelligence Authority sing na pirakpo report amagi matungina airport sing da terrorist sing na attack sa tharakpa yai haiba aronba paw ama phangbadagi Bureau of Civil Aviation Security gi maikaidagi India gi mafam ayambada lairiba airport pumba high alert oina lauthokibani haide haiba alert asi lakliba September thagi tang kungani thoidagi October thagi tang ani phawba airport khudimakta high alert thamle haide Kuki ki competition exam thaning basingna Guwahati da kaida satlaga exam thabadu yamna khudung sadre eduna Imphal da oina examination center khallaga competition exam thage maduda candidate singbo Assam Rifle ngakpi senbiraga exam thabada mateng pangbiyo haina AR gi Director General da Kuki Aspirant Association aibaserol ama pisin khre haidi Buffer zone sing the security ngakla law urabaso naran sena gi Meitei gi law pari kuntra ngang khlawai gi law pari chahum kuki sing na uraga leidi haidi Hauzik thokliba kangloke irang asina maram oiraga security force na buffer zone haina khaidoktuna thamliba kuki khul amasung Meitei khulani gi marakta leiriba lawfam sing security ngaklaga law unaba haurabaso Bisnupur district ki manung janba naran sena gi Meitei gi law pari kuntra aduga ngang khlawai gi law pari chahum changba ngamdana hauzik phawba law uba ngamdana leiri haidi adubu hairiba lawfam sing adu kuki sing na usillaga leibadagi Meitei lawmi sing thamoi kaina yenglaga leiba natana kadimata tawba ngamdre pawosna makha tana hairibadi naran sena hairiba mafam ase Phubalagi kha thangba sarukta leibane security force sing na ngaktuna buffer zone sing da law singu tawba haukhrabaso naran sena gi high canal gi mathakta leiriba Meitei gi lawfam sing ase haujuk phawbada Meitei gi lawmi sing na changduna law uba ngamdre mafam ase yamna sensitive oiba zone ama oibata natana haukiba sahi da kuki militant sing na hairiba mafam sing ase da CRPF ki person ani hatkre NIA gi Meitei degi thawdo aduga mari lenana tha taruki matungda kuki militant group ama oiriba KNF MC gi kadar ama phaba laikre hairiba jaga asida Meitei khunja singi oina punna law pari nifuga taret lai masigi manungda law pari kuntradi kuki singna hojik uraga leire Meitei singna ngalingai matamdagi law uduna laklaba mafam sing asida kuki singna law usinduna leiriba ase yamna ningba kainingai ni haina laisam surjet kauba mioi amana yamna thamoi kaina press ta phongdorakle mahana makhata na haikibada buffer zone da leiriba mahaki law pari ani asigi mathakta laisam gaurabidu narengbom nobin hijam memi moirangthem ibuhala amasung maisam IP gi oina su buffer zone asida law pari taruk lai haina phongdorakhe salam jotin kauba haukiba chahi 2023 gi September da kangluk irang asigi manuk channa kuki militant sing na nomena kablakpadagi mareng banda pandan sokiba moirang dagi e-rickshaw thauraga ibung manung puriba mioi amaso mahak masagi lawpham changduna law uba ngamdri haina pen da wafam kya phongdorakhe naran sena dagi oina basanta kauba amana phongdorakibada high canal gi mathakta leiba labuk sing asida sajik chaba satkiba sanbi kuntra gi mathakta mafam khangkidre haina ningamdaba phongdorakhe thamna pokpi dagi pukrambam damu kauba amana su pen da wafam kya phongdokladuna aukiba chahi 2023 gi June da kuki militant sing na mahaki sanjura ani hatokpi khre haide adubu kangpokpi district gi Samuel kauba ukilomi amana phongdorakibadadi buffer zone sing da security no pungphana ngak senbana chahi asidadi ningthina law uba yare adubu irang asina masada akiba ama lai haina phongdokhe Meitei gi lawmi sing na makhogi lawpham da changduna law uba yadreba asigi matangda Assam Rifles ki masak mameng takthok ningdaba senior officer amana phongdokibada
security na ngak selaga Meitei amasung kuki sing nakal da makoi lofam sing da sangduran thabak suba haure masina sahi asida pothok ningtina pothokani haibagi thajaba lei masiga sab manana Kangpokpi district ta lonariba Imphal West ki Kaithelman bidasu Meitei amasung kuki lomi singna makoi gi lofam sing da makoi gi thabak sunare Kanglop anigi miyo sing na mahoksagum santi hanjelakpa pamle hana phongdokna ki haina su phongdorakle Miyamna chatnagadaba lambi sing solon sinduna leiramba thengnare haire Imphal West district ki administration na pauna Kaithel amadi thangal Kaithel manungda eviction drive ki mangoinana survey chathabada miyamna chatnagadaba gali lambi sing thingjinduna gate parlaka solon sinduna leiramba thengnare footpath mathakta lam khopsinba yauna lambi gi nage ta khamduna leiramba gari sing lokthoknaba khangankhre Imphal West ki DC Mayanglambam Rajkumar Masa yauna Imphal Municipal Corporation mahut ki official amadi Imphal Police Station ki officer kiyana sarug yaduna ngarang ayuk taruk taba matamdagi hauduna eviction survey chathaba haukibane DC Imphal West ki maikaidagi urban map ki matungina chathakiba survey adu the public property habdi building anigi marakta khonglambi singlanai gi property gumna gate pan sinduna solon sinduna leramba thengna rakhibane logi wangmada drain gi mathakta amadi footpath sing lam khopsilamba sing athuba matamda masana lokthoknabagi matam piramkhi hiramusigi matangda DC Mayanglambam Rajkumarna haikibada pauna Kaithel amadi thangal Kaithel manungda hana leramba lambi mangkhiba lambi gi mathak amasung makhada lam khopsinba kya thengnare chatharaglaba eviction drive asigi matangda bazar community singa aduna wari sana ki basu laikre asigumba lambi mangkiba lam khopsilamba kaya ngasi survey tawba marking tawba amadi maming mathasing khonggatuna masada objection laibasing hearing chathaduna eviction drive asi mapung phana chathagadabuni hana phongdokhe India Bloc na Election Commission of India ke headquarter da khongjang sangsin gadauri special intensive revision ki mayok to India Bloc na laklaba August 13 da Election Commission of India ke headquarter da thomjin gadauri khongjang asi laklaba August 9 da chathagani haina leplambane adubu hanagi Jharkhand ki Chief Minister Shibu Soren laikidaba sina khongjang ase yaithokibani haide India Bloc party sing meeting amada opposition ki lusingba sing na special intensive revision asi parliament nungzumi phamasigi yamna maru oiba amane masida makhanana batak Bamasung House ki manung amasung mapal animakta khongjang changsin gadoriba asita punna yana kibani haidi loina opposition parties sing na Bihar da chathakadoriba special intensive revision ki thaba asina miyo kya vote thadaba phanghandaba haibasi miyambu vote bandi amasung vote chorni hainasu Election Commission of India bu India Bloc ki maikai ki maral cd UNC na sengdokadabani haina phongdorakle North East Indigenous Peoples Forum ki chairman Setiana khuyek piduna thadrokpa cherol amana phongdorakpada UNC na Indigenous Peoples Forum Manipur Center ki president Asanka Sarbo phongna kihan khanghale haibasi local paw sedagi khangbangamlai kihan kibasi World Indigenous Day thorom pangthokpaga mari lenana habisu khangbangamlai thorom adu North East Indigenous Peoples Forum na sinduna pangthokadabane Indigenous Peoples Forum Manipur Day sumna tangi host oibatane masida UNC na thorom asi Asanka Natraga IPFM ki personal matter nate haina sengdok ki basu laikre UNC na maram pidana naga miyam da thoram asi yaudana ba wafam thamkibasi laibak thibani masigi matang da UNC na maram pidana sengdorakadabani haire Lampel Pata Labalenga ki loisang ahom ising na thumjin kre water body mapung phahana ba loisang seng ising thumjil halabra haina hanglakle Lampel Pata Labalenga ki tongan ba loisang ahom ising thumjil libasi Manipur lenga no Lampel Pata anoba water body ama senggot nabagi damak haujik langol da leba Sire hospital taba lambi ki nageta mathau taba machinery sing sizinaduna sem sabagi thabakana satharagli ba asibo mai pahana bagi damak thawoina thumhal libra haibagi wahang hangnarakle andak nomit kharani leptana surakiba nong namaram oiraduna ising Lampel Pata Lairiba, Lenga Kiloisang Singdi, Minor Irrigation, Loisang, Manipur Tribal Development Corporation Limited, Amasung, Nauna Sangalak Liba Sea West Project Campus Ni Hairi, Lenga Kimaiki Sango Sagalak Liba, Water Body Asi, My Pahanaba Oirabasu, Loisang Sing Asidi, Ising Tunzilla Podagimian Namatau Taba Tabak Toram Kidamak, Sang Tok Sang Sintobada, Kam Tena Kodong Sada, My Hona Lahadi. Delhi dagi ani phaduna JNK Police ki Intelligence Unit na asobo terror funding syndicate ama thugai kre hadi Jammu and Kashmir Police Counter Intelligence Police na terror funding syndicate ama New Delhi dagi meoi ani phaduna thugai bangam kre haina official singi maike dagi phongdorokle pawasina makha tarduna Intelligence Unit aduna New Delhi gi Lajpat Nagar da leba Shalimar Textile haina mingthonba business unit ama red sathaki unit asigi pandam de cross border terror funding thugai bani official of cerol aduna
makha taraduna Burgamdagi Muhammad Ayub Bhat kauba miyoi amana New Delhi the business establishment ama senggatuna Srinagar gi Rafib Sahagalunana Kashmir Tampakta Laogre terror activity singidamak sel thadabagi thabak satharambani Delhi police team galunana Jammu and Kashmir gi counter intelligence team gana Lajpat Nagar gi yum singda red chathabada maruoiba se changmade electronics device kaya phangba ngamkhi polam singadu forensic ki oiba analysis tawba loidba matungda hena pakthok chawthokpa syndicate ama khangdokpa ngamlagani hairi LOC gi wangmadagi amasung gap nation yang atopa hiramgi miyoi singna syndicate adu chalairambani hairi